Manipur gi Sagol poni Asi Mapung Phana Yokhatpada Meepum Khudingmak ki Thoudang Yamna Chao HAINA Manipuri Pony Society ki President Professor CS PRIYORANJAN na PHONGDOKKHRE wafam asi status on sustainable and preservation of Manipuri pony haiba hiramda kasi pangthokiba nongmagi oiba consultative meeting ki thoram amada mahakna phongdokibani Directorate of Veterinary and Animal Husbandry Services na Manipuri Pony Society ka khusamnaduna ngasi sanzen thongda leiba veterinary complex ta leiba farmers training hall da pangthokiba thoram amada Professor CS PRIYORANJAN na makhatana hai status da leiriba Sagol gi masing asi yamna hantarakpagum taure masi karigino haiba aikhoina tidokpa ama changi Sagol gi sanafam leirakta amade machinjak chafam leirakta asi haujikti achoba maram ama oirakle status gi pony policy leirabasu policy adu da yauriba singado Mapung Phana thabak oina onthoklabra haibasi yengba changi pony kansi hairabadi lenga khak ngaibagi mahud aikhoi miyamna hena thawai yauna honaba ama changi ngasi oiriba phibam asida asum leirabadi pony gi masing asi asum hantakhiba yai haina mahakna makha taki सरकार तीन बातों में कदा ये बातों के हाई तो कोई हरी हो सेम लेके उसको एक तरफ करेंगे खुद में पॉलिसी की बात करेंगे जी अब कोई पॉली जगह पर कोई पॉली नहीं हो तो डिस्ट्रिक्ट पॉली कदा ये करेंगे एक अपनी ऐसी सच्ची जगह होने की मतलब सरकार ने करी तो लोग जगह में preserve of the reality. मतलब नहीं तो मतलब सिक्योर का मकान इसमें क्या क्या सीना अधिक बात करेगी मतलब करते तो उसका क्या है मतलब तो ऐसा मकान सीना सबों की कंचन बस करते हैं असुना क्रासुट है उसकी प्रजान सबों को बदलनी प्रजान की सबों का बदलनी सरकार बदलनी हाई मकान से जब मधुमी government नहीं लगा जावे अपने तो मतलब के हम सिलाई अदु Thoram aduga mari leinana Manipur lenga ki Veterinary and Animal Husbandry ki Director Dr. RK Khogendra hai ngasi poni gi matangda khanariba mifam asi yamna maruoiba amani tongan ba policy kaya leirabasu poni gi matangda conservation haiba wahai ama yauriba asi yamna maruoiba amani poni gi masing hantarakli ba asi gi maram thidokpaga loinana stakeholders singna punna thabak tawminaba ama changi Department asu mari leinaba department sing amadi poni gi lamda thabak tawriba singka pullaga karamna poni masing hangadage haibagi matangda thabak kaya paikhanaba honari haina magna makha taki Sagol gede na ada Mawali, Rajasthani, Kachwari, Gujarati, Spiti, Himachal Pradesh, अदुआ जिस गुटाली सिटी सुमाया मणिपुरी पुलिस मणिपुरी recognized video for the video हमें चौकुचो याद से मणिपुरी सलोच से कोई मणिपुरी और कोई नहीं कैसे अदुआ इधर में मुस्लिम है बटोरी दान से सामने की दूरी तक में बीच से ना ऐसी एरिया से जो सामने में Ngasigi thoram aduda Manipuri Pony Society ki President Professor CS PRIYORANJAN Veterinary and Animal Husbandry Services ki Director Dr. RK Khogendra amadi Manipur Equestrian Association ki Chairman and Badajit na mathang sina Chief Guest President amadi Guest of Honor oina saryaki thoram aduda starasi ki tongan ba polo club singge bihut singsu saryaki